Hauzik Oriba Manipuri Fibum Asi Yanglaga, Singzamai Chulilong United Club Organization, Salukona Kwanba Mafam the Yaoshang Kumhai Kamari Leinana, Harau Kumhai Amada Togdana Kangalakli. Hiramasi Matangda, Salukogi President Thouram Gerald Amana High, Manipuri Hauzik Oriba Fibum Asina Madam Weraka Yaoshang Sports, Singzamai de Lilong Fogging Manung the Labor Club Sing Apex Body Am Oriba, Slokona Lekai Club, Maira Paibi Amadi, Lekai Biam the Yaoshang Kumhai Kamari Leinaba, Harau Kumhai Amada Pangthoktanaba. Maru oina thabal chongba aber dainaba amade lambi da thauri thatpana chungba amata Maikei asomda tawbikano slukona laukhalakliba khongthang ase miyam ki mating yauduna mai pakpa ngamlei haina chiro asina makha tarakle hayengdagi haugadoriba yausang kumhai gi mahutta lekai lu nana thamnabagi pandamda Lakliba tang kun taruk tang kunipan fauba numit humni chupna naina sang club terana konba mafam da sit seng bagi thawa pangthokani haire hiramasi gi matang da naina sang club ki general secretary na thatorok pajol amana hai club asina koliba tera machul dagi tural mapal fau gi manung da sel khaiba chakcha haijana ba aber taiba amade yausang kumhai kamari leinaba kumhai harau amata tawbi kano numit humni chumna pangthokadoriba sit seng bagi thoram ase tera idol club LLDC Sasido Development Committee Singlop Amade, Lekai Asigi Apunba Maira Paibi Singa Kanaraba Matong Paket Kadabane, Maram Aduna Lekai Asigi Singlop da Ming Chalaba Yumtong Kuding Dage, Mui Amam Tourakli sit Sang Bagi Thouram as a Sarugap Yohaina, Gerald Asna Makatan Apel Tourakli. Manipura Tourakli Tara Helaba Irang Asigi Yanglaga, Wairang Assembly Constituency Manung da Yaoshang Kumhai Kamari Leinaba Thabak Thouram Amata Tobigano Haina. Kege Moirang Kendra upon Balufna Apple Tourakli. Hiramasi Matang da Lupasigi Secretary na Kudek Pira Kathatorok Pajol Amana High, Manipura Tourakliba Irang Asigi Yanglaga, Moirang Asigi Manungda, Holy Koiba, Palachatba, Thauri Thatpa Amade, Thabal Chong Manatingba, Makal Amatagi, Harau Kumai Tobigano Haina Apple Tourakli.